Tungan social media ki maruoiba ipau khara collection tawjaraga miyamda share tawjage MP Bimol bu lana sandorokibagi mayokta legal action lokhalagani hairi. Social media ki tungan ba platform singda Manipur ki MP Dr. Oja Bimol akoi jamna yu thagle amasung New Delhi ki Munrika haina khangnaba mafam amada miyamna phu saikre haiduna photo amaga konana lana sandoktuna viral ohelakibagi mayokta legal action lawrgani haina mahaki PA na phongdorokle. Thaudok adu thokiba leibra leiragana viral oiragli wafam asi sumbra haina hangkibada MP ki PA na phongdorokibada ngarang nungthil pung anirom tarpa matam adwaita MP na marketing chatpada traffic jam oibadagi tabna thauba gari na mafam adu da salamba mahiroi ahumda khajiktang thenglubadagi mahiroi sing aduna akanbu wafam sing phongdorokibane. Maduda MP na gari dagi kumtharaglaga mahiroi sing aduda mahaksu ojani amasung MP su oiribani haiduna wakhal tahanduna khamdokpadagi thaudok adugi wafam adu yasinakibani hairi. Adum oinamak social media ta MP bu mingsa thianaba lan uhannaba honaribba singi mathakta legal action lakhonaba thorang tawre hairi. Complaint report adu ngasi natraga hayeng file tawragani file tawraba matungda report adu ki copy pirakani haiba wafamsu phongdokhi. Amoromda ngarangi thodok adu gi matangda MP masamang nasu aranba wafamni haiduna phongdokkhre. Election mayada phawba mahaki loinabi ahum lei haiduna maming mathana singba haptuna lana sandokhiba phawba leikhre hainasu mahakna phongdokhibani. Loina na ngarang ki thodok adu karimata thokiba leite samjin sajinba aranba wafamni haiki sungthok thoktaba thodok ama thokle haiduna social media da photo na singba thagatpagi paw ama viral ohelibadu tongani oida padaba ngangba election matamda su adum tawnakhibani ahal lamanna aingonda politics yauragadi asigumba si toini tholakani haina phawba haibiba lei ai karisu tawde miyamna pakhatpi ganu haiba wafam su thamki. Makha tarakpa update ta Sursanpur district ki khulai kaya phagatkhre. Sursanpur district ki manung sana leiba Panjang village ta security ki apunma combined team amana thibu humba ki thabak sathabada khulai paiba singna losinduna thamlamba oigini haina singnaba Sarangna phin nipan sangba rocket ani sarangna phitare sangba rocket ani country made motor ani medium size country made motor ama improvised motor bomb ahum radio set amaga loinina country made grenade ani phagat pangamle hairi. Makha tarakpa update ta Kaksingi Wairi Panjau palumda leiba ITI satkiba mantak lambi haina su khangnaba lambi ki khongda activa ama yungsinduna leibaga loinana asiba haksang amasu leiramle hairi. Makha tarakpa update ta student organization Deshamna Diabetes Hospital and Research Center thonglo naba akanba wafam thamlamle. Haukiba sahi 2023 da medical director na thokiba mari leina da base ama puraktuna purumpa sobam laikai da leiba diabetes hospital and research center asida mahirogi organization ama oiriba Desham laktuna hospital asibu thonglo naba akanbu wafam thamlambabu hospital asigi managing director Dr. M Danabir Singana akanbu mongda condemn tawi haina phongdokkhre. Wafam asi ngasi hospital asida pamisinga unabada phongdokhibani mahangna makha taraduna hai student organization singasina tawriba thabak thoram singasi thagatpa phongdokli adubu makhogi thabak natabada hospital amada khut thingjinba asi nungaitaba phawbuda natana tawfamsu thokte haina mahangna makha tana phongdokhi.